Hojik oiriba khoi manipur gi film asida XCM Ali Mudingumba miyoi mi ama mathau tai haina khoi veteran politics haipatare o joina phungdokre masi wafam je khoi XCM Ali Muding gi memorial lecture ki te pangthokki banoja khoina gi hojik matam dadi rajniti asida cd khoi macha halu rabasu kannana bokhone habe wafam su ya palioja samitang je ura kamaina khoi thambaya ja ka veteran te khoi hani bungo politicians kana ojoi gi kana si adum mayamna nuwaina haidor pata tawthorok pasi adum tab nuwai ba haba tare ko dum lakmani asum su dum ngang ba loinana khwaidigi na politicians sing si da ruling da gi di opposition da leiba sing sina miyam issues mayam sing si hen experience lai haba si te ko dum khangi ko aduna longest opposition gi sit phama kan da miyam gi seba torok pa kanoni mihut ama hai kadi ani bungo kana ojoi jini aduna ma MPP hodopogi matam dai khona khangse so far ko knowledge da osai gi alimidun gai je adum yamna minority community ni na hari mai pangan gi sarut gi la kan da chief minister han baga oira kan da yamna ni khija ba thabak sing mayama noi wari lai ngasi matam lai tabagi wani kamagi alimidun logi ba role je manipur university lakhi bagi wari ga sai sida tinara ko hai tare ojoi ga aduna yamna model loiba minority maitai pangan gi kano representative on lapo oiraga su mangonda minority majority gi natraga racism gi haiba tare bamon maitai natraga kano gi how maitai natraga kano gi singtang gi oiba khena base mangonda laigi da ba haiba he was the chief minister of all the communities of all sections of the society guys je adugi model ama woigi ba misak amani haibani aduna ngasi phawda aikoina magi phida ama aikoina respect towi ko common thoram pangthoi aduna hari wapun sam sumi magumba som singlom da haraga na kona yangma so saija ga na palli da na ko hek palako matam da nungsi ba phawba haiba tare sini aduga sigi phajaba sida ko su yang hodo bani manipur da ikoina yon metri da gi hauri ba posak asida kana go makara na ko minority me yam opi le nei bi re ga na taw ko pagi ko thaina matam gi british pere ki ke me yam leiring gi oiba mapan gi ba racial discrimination yum phom oiba khara lairga su modern democratic form da la akanda constitution form ji la akanda di hari situation mayam sing sidai ko dum leita bani even ta risang ka sing na pa yu matam du kayam kuina pa gi natra se minister gi pa gi like se gi alimidun pa gi bani smai se mi kan sigum se ta haiji loi da bani aduna any full amagi any kan person amana matik chara badi ma sim obi yai hai badu daga hojik thammi basina akoina modern CM ama ka woina hona bada yam phajaba khara su hai politics ta mi hakpa mi je adum kangkhat pagi wakhalon bog la ega si athrai magi background history ken adum laina ngang su oirang gani asum khara lai hojikti power haiba posi phangna khona bam tangda at all cost haibani what the 𝐍𝐄𝐖𝐒 kana people jina tawri base aga maitai lon da haraka adui ju oido koi gi adum lala bazu adui ju haraka da koi disi phangda ba yaroi haraka da kana violence natraga irang si lepkhrabadi makoi demand su mangrani maram di demand maram chaga natabani na moina semjal liba concocted history moina haijil liba tawsil liba mayam sing adu gi history ken background mayam tapna malem gi akhang hai ko intellectuals authorities mayam gi concern da lakma matam da di madu gi kan authentic oirak tawa mayam sing adu na moi demand mangar adu na violence sum tora kan da violence is the only means to kanoni security ar kanoni demand hai batare masi ekoi khangbam changi aduna hari violence adum thokani adum hai hangsi su adum tholakani moi di maram di hek irang si lai traga di moi ji phangaroi hai ba irang lai ji kari gino separate demand na traga unity tanbi ni hai ba ma aduna shanti ji hek lai graba moi demand je adum mang hrane ba maram di shanti ga moi gi demand ga lai mina ba ya de shanti ya di asum la akan da niyom da la akan da magi lasting shanti lai toi ne ba aduga madugi kana shanti di la ka matam da so violence ki mafam laite shanti da adi terrorism ki mafam laite shanti da genocide ki mafam laite shanti da ko maram da shanti bu la abadi moi gi ba demand si di genocide terrorism aduga
human rights violations in all forms of discriminations ko mayam the yumphom oibanina shanti bula adi moi gi demand phangoi adunga shanti laktana ba hona is the only means ne moi phangdui se si akoina section kudima ki miyam na akoi i manipur miyam na the authorities concerned and cs so sung namsi khangui na ga dong ne smai thangi ko oza masi